ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯃ IT ꯔꯣꯗꯇ ꯋꯥꯇꯔꯐꯣꯜ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯉꯁꯤ ꯌꯦꯡꯕ ꯆꯠꯇꯣꯏꯁꯦ. ꯋꯥꯇꯔꯐꯣꯜ ꯃꯃꯤꯡꯗꯣ ꯏꯔꯪ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯍꯥꯏ ꯑꯗꯨꯒ ꯃꯃꯤꯡ ꯑꯃꯁꯨ ꯍꯥꯏ ꯑꯗꯣ ꯀꯩꯅꯣꯗꯣ ꯃꯣꯏꯒꯤ ꯀꯩ ꯃꯃꯤꯡ ꯑꯁꯦꯡꯕ ꯀꯧꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ 이런데 레요 뭐이 아다기 군도다 앞에 한가가 mafamdo kamain tawge ai kayam phajai waterfall kamain taw kayam wang we do ang utharage matam kuibai matung dene hojik asi video na mukti je. Okay this at nabu torse je ko lai je phadinga da minute pung kya ada ang sangji phadinga da mi ngai na ne pung 8 di tare ga kangkokpi bazar da gi hajan di ne IT road ado lambi jo habe tak lage asi di fazana waterfall jo yang darage yes sekana no sa kangre ho oye brother sana thoi oi mi ke no chuma le trai thoi chuma je de ye ore mi servine jo re sathi ban phang jo re da ꯗꯒꯤ ꯑꯣꯏꯔꯣꯝꯗꯅꯤ ꯍꯥꯏꯗꯣꯏꯁꯦ ꯁꯤꯒꯤ ꯀꯩꯕ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗꯒꯤ ꯁꯣꯝ ꯑꯣꯏꯔꯣꯝꯗ ꯍꯥꯏꯒꯗꯧꯕ IT ꯔꯣꯗꯁꯦ ꯁꯤꯗꯒꯤ ꯆꯪꯉꯒꯅꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯀꯩꯕ 이런 와터폴 ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯑꯩꯅ ꯈꯪꯅꯕ ꯃꯐꯝꯗ ꯑꯗꯣ 이런 와터폴 ꯍꯥꯏꯕ꯭ꯔꯥ ꯑꯗꯒꯤ ꯃꯃꯤꯡ ꯑꯃꯁꯨ ꯀꯧꯕ ꯍꯣꯔꯦꯟ ꯍꯪꯉꯁꯤ ꯃꯣꯏ ꯀꯩꯅꯣꯒꯤꯗ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯑꯗꯣ ꯁꯤ ꯁꯨꯝ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯆꯜꯋꯥꯒꯤ ꯋꯥꯇꯔꯐꯣꯜꯗꯨ ꯇꯥꯗꯣꯏꯅꯤ ꯁꯤꯒꯤ ꯑꯗꯨꯅ ꯈꯔ ꯑꯃꯨꯛ ꯂꯥꯞꯄꯦ ꯈꯔ ꯊꯧꯖꯤꯜꯂꯒ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯂꯩꯔꯦ ꯑꯁ ꯃꯣꯛꯀꯁꯤ ꯐꯖꯅ ꯅꯣꯏ ꯀꯥꯏ ꯈꯥꯝꯒꯦ ꯈꯥꯝ ꯑꯃ ꯂꯩꯍꯧꯕ꯭ꯔꯣ ꯁꯤꯗ ꯆꯥ ꯒ꯭ꯂꯥꯁ ꯍꯥꯏꯐꯦꯠ ꯊꯛꯇꯣꯛꯑꯅꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃ kita laksage sai khanjala se sa masam thatoga katha yar timya me mi train thoine je mane humari manga torok tare ni ban tara tram thoi train thoi ajiro thogla power se pung taraga minute kuni thoi chale ne minute pung ya minute ka sange uni ngas IT road tak kana da kangpokpi da lambi de han tawre ore lambi kangpokpi baw de lambi phajare do ka IT road thogla koi lambi de mai tai 자왕기 시대 하지 로에 킬로미터 따라온 줄이 되게 뭐 네 홍내 오기는 안돼 가이나 가이나노 더 자왕 아무 말해 수레 진지 퍼저리 신 빠이 봐 거시기 다이버션 다기 좀 오이다네 서두지 road from IT road to 버거하 10 km चले आ रहे 시대 내 럼이 더 없듯이 시방 어디 럼비제 퍼래 너
ꯁ꯭ꯋꯥꯏꯁꯤꯗꯤ ꯕ꯭ꯔꯦꯛꯀ ꯆꯠꯇꯕꯤꯅꯤ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯥꯜꯂꯦꯍꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯊꯣꯛꯑꯝꯕꯩ ꯇꯥꯏꯞ ꯇꯧꯔꯦ ꯕꯣꯒꯣꯇꯥꯅ ꯈꯣꯏꯊꯣꯛꯑꯝꯕꯩ ꯇꯥꯏꯞꯇ ꯇꯝ ꯁ꯭ꯋꯥꯏꯗꯤ ꯈꯔ ꯐꯔꯦ ꯑꯁ꯭ꯋꯥꯏꯗꯤ ꯌꯥꯝ ꯕꯦꯔꯥ ꯀꯥꯎꯔꯤꯁꯦ ꯑꯝꯇ ꯁꯤꯠꯆꯜꯂꯨꯗꯅ ꯃꯅꯤꯡꯒꯤꯁꯨ ꯈꯔ ꯌꯦꯡꯉꯣ ꯑꯁꯣꯝꯗ ꯌꯦꯠꯇ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯁꯨꯃꯥꯏꯅ ꯑꯣꯐꯔꯣꯗꯇ ꯆꯠꯄꯁꯦ ꯑꯗ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯝꯕꯤꯁꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯂꯝꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯝꯕꯤꯁꯦ ꯐꯖꯔꯦ ꯀꯩꯅꯣ ꯇꯥꯔꯦ ꯑꯃꯨꯛꯀ ꯂꯥꯛꯅꯤꯡꯕ꯭ꯔꯣ ꯑꯩ ꯌꯦꯡꯒꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯝꯕꯤꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯔꯣꯅꯦ ꯊꯧꯕꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯤꯇꯪ ꯂꯩꯔꯤꯅ ꯌꯥꯝ ꯀꯟꯅ ꯋꯥꯕ ꯌꯥꯔꯦ ꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯔꯦ ꯂꯝꯕꯤ ꯑꯗꯨꯒ ꯂꯝꯕꯤꯁꯤꯗꯤ ꯐꯖꯕꯤꯅꯦꯃꯤ ꯌꯦꯡꯉꯨ ꯃꯌꯥꯏꯗꯒ ꯊꯧꯔꯗꯤ ꯑꯗꯨꯝ ꯐꯖꯗꯣꯏꯅꯤ ꯂꯣꯛꯀꯤ ꯀꯩꯅꯣꯁꯨ ꯏꯁꯤꯡ ꯃꯄꯥ ꯇꯥꯁꯟꯕꯩꯀꯣ ꯐꯖꯕꯤꯅꯦꯃꯤ ꯏꯁꯤꯡ ꯆꯦꯟꯊꯔꯒ ꯂꯩꯈꯣꯝꯁꯤ ꯐꯖꯕꯤꯅꯦ ꯑꯗꯣ ꯕꯦꯔꯥꯅꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯁꯥꯊꯤ ꯂꯩꯔꯝꯃꯦꯅꯦ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤ ꯃꯌꯥꯝꯗꯨꯗꯒꯤ ꯁꯣꯝꯁꯨ ꯌꯥꯗꯧ ꯃꯥꯜꯂꯦ ꯊꯧꯖꯜꯂꯒꯦꯗ ꯐꯖꯔꯦꯍꯦ ꯃꯩ ꯆꯠꯂꯦ ꯁꯤꯗꯤ puthare ya de tayar slip chale kano hin de abi de kano laki mera ka hai de help sabrak sai chen puthai aswade puthar la ko sidi yadre mafum chap chan ta in de yar ma ông ơi rồi ai cũng tàu con qua tới 오씨 hình hay đi nghe cái cả nó để cái tăng của thằng kiểu đó quá quen để 그래 저기 없을래? 이제 노티션 좀 따래 뭐 이게 그노게 폰 명도 말란젠 해 말란자이 하도 MALNZAI 이제 웨더기 비범 돼야돼 ngồi chứ nó xuống đây mà cũng ở xoáy xuống ta đi coi không được sáng được cái này không có tiền được cái này sáng nhà đâu có cái này sáng nhà đâu làm gì thế bố này cái không mà làm gì quan ngồi chỗ thì rất là nuôi đi chứ cái này ở đâu vui chẳng bấm dầu đâu chứ phải chứ mà tí sáng thà cả đâu cái sự sinh gì thì phải ra đấy đâu cả lại sinh gì cả lại cái position trong này phải ra đây
ꯂꯧꯕꯨꯛ ꯍꯥꯏꯇꯥꯔꯦꯅꯦ ꯂꯧ ꯀꯩꯀꯥ ꯍꯨꯜꯂꯕꯅꯤꯅ ꯊꯥꯕꯅꯤꯅ ꯇꯨꯔꯦꯟ ꯏꯁꯤꯡ ꯆꯥꯎꯏꯗꯤ ꯍꯥꯏꯔꯤ ꯑꯁꯤꯒꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯍꯟꯗꯨꯅ ꯆꯪꯕ ꯉꯝꯃꯣꯏꯗꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯩ ꯆꯨꯖꯥꯛ ꯌꯥꯝ ꯊꯥꯏꯌꯦ ꯆꯨꯖꯥꯛ ꯉꯥꯛꯇꯅꯤ ꯊꯥꯏꯁꯦ ꯁꯤ ꯃꯊꯛꯁꯤꯁꯨ ꯄꯨꯔꯥ ꯆꯨꯖꯥꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯌꯨꯝ ꯌꯥꯝ ꯐꯥꯎꯋꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯆꯤ ꯂꯩꯔꯦ ꯃꯣꯏ ꯈꯨꯟꯁꯦ ꯑꯗ ꯌꯨꯝ ꯐꯥꯎꯔꯒ ꯂꯥꯛ ꯌꯦꯅꯈꯥꯗ ꯂꯥꯛꯄ ꯑꯗꯒꯤ ꯌꯨꯝ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯥꯛꯄ ꯑꯗ ꯃꯇꯦꯛ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯆꯠꯂꯗꯤ ꯌꯨꯝ ꯃꯣꯏꯒꯤ ꯂꯩ ꯌꯨꯝꯁꯤꯡꯁꯦ ꯑꯗꯨꯝ ꯍꯪꯉꯒ ꯂꯝꯕꯤ ꯍꯪꯉꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ 이승이 좀 더 찔래. 싱싱한 우레. 남이 좀 동안 내 그래. 어, 쇼해. 진짜 어이와. 와, 원래 진짜 오래됐구나. ꯁꯤ ꯋꯥꯇꯔꯐꯣꯜꯁꯦ ꯏꯁꯤꯡ ꯆꯥꯎ ꯂꯩꯔꯝꯗꯅ ꯍꯜꯂꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯂꯥꯛꯑꯕꯅꯤꯅ ꯊꯕꯥꯏ ꯑꯣꯏꯔꯁꯨ ꯏꯁꯤꯡ ꯊꯕꯥꯏ ꯑꯣꯏꯔꯁꯨ ꯂꯥꯛꯂꯦ ꯑꯁ ꯋꯥꯇꯔꯐꯣꯜ ꯁꯤ ꯌꯧꯅꯕ ꯂꯥꯛꯄꯁꯤꯗꯅꯦꯕ ꯇꯧꯔꯤ ꯊꯕꯛꯁꯦ ꯇꯧꯔꯦꯅꯦ ꯅꯪꯅꯗꯤ ꯌꯧꯔꯦ ꯅꯐꯨꯗ 야들의 합장이 아직 너희 쏠라 락거리나 보고 까딱까딱 믹서도 양 문제야 그죠 난 너무 떨어지지 후zik 이런 게 와뚜되게 거기 CM나 자기가 비토래가 이만 넘어 떠오르네요 지금 거기
Nếu xả promo. Yam nung ares je. Chalo lagi je. Thank you.